पाउजेदी यमफम ओइबा मरुइबा पाउ खरा अपडेट तौजरी Lupa Crore sahung kontragani to yis Chennaba MDS scam O.Ibobi gi matakta idina FIR Loukhtkadouri Lupa Crore sahung kontragani to gi senpam bathong maram khangdana loichen ki aina paral siriba Manipur Development Society gi scandal ga mari lainana Manipur gi hanagi se minister O.Ibobi amasung state dasi ki secretary oiramba ahung gi matakta CBI na case lokhutuna thijen bagi thabak sathari basi gi matakta enforcement directorate nasu FIR amal lokhatlagani haire Times now the Pongdoki Pao, Amagi Matung in Hanagi, Minister O.Ibobi Tabaki Potara Secretary Ahum, Abasung official Amagi Matata money laundering Ekimakada, Enforcement Directorate Edina case Ama Restart Togadore Edina Hokibana member Tada case Ama Restart Doduna Hanagi Minister Asiki Matata Tiga Liba, Central Bureau of Investigation, CBI Dagi Marina Basia Sangseng Kaukre Chief Secretary Oramba Makoi Ahum Aduti, DS Punya, BC. Langkunga amasung handakta Congress lagi BJP da yaukraba Oibobi kisone makoi ahum bak Manipur Development Society ki matam amada chairman oirambani makoi ahum da natana society asigi project director oiramba yambem ningthemsu FIR lokhatpada yaugadori kumja sok lesing ani nipan dagi jun kun nipan gi jun kunthra dagi kumja sok lesing ani taraga tare ki July taruk phawba gi manungda check toba matamda state asigi development project amasong work ki pirakba senpam Lupa Crore samga taraga nipan gi manungda ki Lupa Crore sahung kunthra ga di thoi gi senpam log tuna tuna land chin na thoki aina baral siri saurak na apunba phan gi jada humpu ga nipan jamna systematic oina loktoki CBI na hoki pasai de Ibobi ki jumda thibo humba gi thabak chatabada chanadraba not jauna yamla ba senpam phagat ki ba amasong makoi gi mingda natraga makoi gi ipung banung ki mingda leram balanthum amasong luxury cars singi matangda enforcement directorate na yengsen gadawre tijin humjin ba matam aduda sel oina lupa lakh taraga manga lising ni fu taret aduga chana traban dot lupa lakh kunthraga taruk lising ni fu mapan gi phagat ki bane hanagi chief secretary Oibobi kisor gi memta gi phagat ki ba che sangdagi khangbada magna square foot lising tarik ki lamda sagat pa mathol mari gi building amalation ki masigi su matakta jum ani bank account mapal Gazian Bata flat ama Gurugram da flat ama amasung Manipur da sagat pa loidruba jum ani leram ki atopa pau amadana musarap po sibagi dandi piramba judge COVID-19 laikidre Pakistan da president oiramba retired general Parvez Musharraf po high treason case da sibagi dandi piramba Peshawar High Court ki chief justice worker set COVID-19 na badagi laikidre hain official source amana phangdokle Hauzik masagi sahi yang kima pansura bami asina mahaki lui nabi ambade masanupi amasu hingawre mahak Khyber Pakhtunkhwa province ki Dikhan district da pokpane worker set October ki tangkun gani thoi da COVID-19 test tauki bada positive oiba thengna rakhibani loinana Peshawar leibo hospital da admit tauki mahakna kona Islamabad leiba Kulsum International Hospital da hongjinduna leing bagi thabak sathaba hokibani adum oinamak mahak sathiraba makal gi virus infection aduna maram oirga leikana pangamdana leikidabane bike da purakpa WY tablet phare Kaksing district police ki nupi yauba commando kangpu amana ngarang nubidang pung 12 rom tabada Imphal Bori lambi ge palel laimanai chingchin mapadagi bike amadat lakpa nupi ani yauna miyoi ahum WY tablet ka kona na pharaba matung makha taba thabak lokhona na Kaksing police station na khosin nagre sana bagi pau amada Brazil gi Neymar World Cup qualifying match yaoroidouri Kumja sok isingani kuni thoida Qatar na jumpu oiraga pangthokadoriba FIFA World Cup football tournament ki South America ki qualifying tournament da kasi athengbada Venezuela sanagadoriba match amada kamya sokpadagi Brazil ki Neymar saruk yaba ngamloidori Brazil football team ki Dr. Rodrigo Lasmarna phangdokhibada Neymar na European Champions League match amada kamya sokiba aduna maram oiraga ngasi athengbada sanagadoriba Venezuela ki match adu yauba ngamdabata natana laibak popan numita Uruguay ga sanakadaba match adusu yauba ngamloidori panbajapadi mamangda Neymar na saruk yariba France ki maming lairaba football club Paris Saint-Germain ki coach Thomas Tuchel na haukiba sayulda phangdokibada sokiba Neymar na Brazil football team ki maikai ki World Cup qualifying match sing adu chanabada awaba oigani aina phangdoki Maragasida Brazil football team ki coach Oire Titiana Neymar ki mo chinanaba striker Pedro bo team mantu ta nauna ka khutkibani adubo Neymar ki maming adubo su team dagi lokthokpadi leitre Brazil football team da mangthokna soktuna leiriba midfielder Philip
Cortino Fabino amade defender Rodrigo Cayosu sanaba yaoroidouri bane Liverpool gi striker Mohammad Salah COVID-19 positive oire malem gi football league tournament si manung jam number oiba amadi miyamna pamna na yengnariba England da pangthopa English Premier League ke haukiba season ki Champions Club Liverpool gi striker Egypt masa Mohammad Salah COVID-19 test obada positive oikre wafam asi Egyptian Football Association gi maikai dagi ngasi phongdorak bane Egypt na African Cup of Nations qualifying tournament da Togo ga sana kadaba adugi mangoi na lebak adugi football sana rosing COVID-19 test obada Mohammad Salah positive oirak bane Egyptian Football Federation gi maikai dagi makhata na phongdorak pada lebak adugi football team gi sana rosing punamag COVID-19 test obada Mohammad Salah positive oirak bane mak team adugi atopa member singi marak tagi nathaiduna tongan na isolation da thamli aire Mahakna isolation da leiringai manung asida mahak unaba lakpa punamak athingba thamgadore masagi sahi kuntare surapa Mohammad Salah na Egypt ki African Cup of Nations saruk yabagi kudong jawa phangdabana self isolation da leiribane team badugi atopa member singdi test pangthokiba aduda positive oiba amata thengna kide Mohammad Salah hospital da leiringai officer singna mahak ki damata kupna yengsin gadore Nagala maromda nagagi waroisen mari leinaba state singi CM sing unaraba yai Nagagi aroiba waroisin purakpagi matang da mari leinaba state punamagi chief minister sing unaduna wari sanaraba yai aina Nagaland ki chief minister FIR Loukhtkadouri Sipo bojo Belesta Northern Angame mesu ki thorom haudokiba da chief minister na paumi singda ai madudi unit of minister Ahmad Chana Manipur da lakaduriba khongsat asigi matang da mangjaunana pau phangle Hiram kudimakta tathok tachin tauri Manipur ki chief minister N Biren ga khanna nainagadaba wafam khara leiba maramna unit of minister Ahmad Chana Manipur da laknana Thourang Loukhtkadouri panbaya badi naga ki aroiba warosin purakpagi tanpham jawraklapa matam asida NSN IM na naga ta bama pumpunamak administrative unit amagi makhada punsin gadabani amasung naga singi tokhaiba phiral amasung constitution lain gadabani aiba wafam pukhalakpadagi warosin purakpangam dana leirakhe Atai atau naga lalhau lup singna punchilaga semba naga national political groups NNPG ki oinadi NSN IM yaurabasu natragana yaurabasu atuba matamda naga ki aruba warusin ama purakpa haibasi asetba pherepne JSCC na MU ge A-Block So Lonsinkhre police nambi ani fakhre tongan ba demand singa loina ngasi JSCC ki thawmi singna Manipur University ki A-Block So Lonsinkhre masigi mari leina JSCC ki convener yauna mi ani police na fakhre aire ngasi nungthil JSCC ki thawmi singna MU ki A-Block So Lonsinkhre na makoi ki demand sing iba precard kya thesin ki tungda JSCC na lonsilam ki ba so adu phakai tuna university asigi administrator sanction ki JSCC ki thawmi singna makata na amuk A-Block adu So Lonsinkhre maduda police ka akan bamong damuk na ki loinana JSCC ki convener Dhana Kumar Ningthauja amsung JSCC ki member S Priyananda Singhamai police na phake aire khongjang aduga mari leinana JSCC ki member Roman Suhaibam Chana aike matam koina university asigi regular visit leidabana maram oiraga university ngasi ki administration na chawda ahongba kya leire athuba matamda regular visit ama hapkadabani Migration da ki admission amadi examination fee lawkiba adugi saru khara COVID-19 asigi awaba si yenglaga hando kadabani masida natan oja khara na pining bamong da post ke pasin duna leiba si yaroi oja aman administration post amadagi hena pai yaroi masi athuma matam da lagtho kadabani university asida sanariba reservation policy asi state gira natragana central gira aibadu khangdre chai na thuna leire athuba matam da central university nongri matung ina reservation policy ama chanhan gadabani Punwak asi thabak oin onthop ngamna bakidabak atuba matamda regular visi lehenba haibase yamna tangai fadaba amani haila sumhakna makhata na haike Baraga sida Singjamai police na JSCC ki joint students coordination committee ki convener amasuk member phajin kibaki mayukta hayengdagi khongjang changchilagari haina committee asigi serol amana haire JSCC ki media coordinator and chairman ki cherol asina hai Manipur University ki administrator oina leiriba journal singna object university asida tawning ba tawduna leire administrator ki thong janing da phang thuktana khongjang sangsiluba JSCC ki convener Dhana Kumar Ningthauja amasung committee asigi member S Priyananda bo Singjamai police na phajin kiba asi akan bamong da condemn tawe masagi maral kopsin na phona bada police session na duna mahiroi phajin ba asi tarai nit khak logde Manipur University da thokliba wathok asigi responsibility punabak administrator na pugadabane
Chingjamai Police da Fajinkiba Mahiroi Ani Atuba Matamda condition Amata Yaudana Tadokadabane JSCC convener amasung member Fajinkiba Asigi Mayokta Haying November Taramari Auduna Mahiroshin Kongjing Junction Ba Hurricane Haire State Asigi ahanba phase ki COVID vaccine kapthoknaba Thourang Toure tha asigi kunthra dagi zero surveillance haurakani bhi bumlum mang State asigi singi district ani amasung tambaki district ani da tha asigi kunthra dagi hauraga December 18 phauba zero surveillance satharagani State asida police oximeter achi paksanna sinanarba khongthang lokatba haure haida health ki principal secretary bhi bumlum mang na phongdokre COVID update ki matang da sehul gi oina pangthokpa pawgi mifam ama ngasi lamphel da lebe health directorate da pangthokkiba aduda bumlun magna aiki state asigi chinge district ani amasung tampaki district ani punna district marida tha asigi kontra da ki auraga December 18 phawba saro surveillance satharagani masigi damakta tampaki district sing manungda COVID-19 positive case khwaidagi wangba district amasung positive case khwaidagi nemba district ta tawgani masigi manungda urban area gi oina ward ki hotspot mari amasung nan hotspots mari punna jum humragani pan amasung rural area gi oina COVID-19 hotspots oiba khunggang manga amasung nan hotspot oiba khunggang manga punna jum humra taruki mi amamam test tawgani singi district ki oina urban area gi COVID-19 hotspot mapam amot loinana nan hotspot mapam ama punna jum ifuga taruk amasung rural area gi COVID-19 hotspot khunggang taruk amasung nan hotspot khunggang taruk punna jum humra gi mi amamam COVID test tawgani Zero testing da blood sample lobagi mathau taroi minute 15 dagi kun phawagi manungda result pibangamba akanaba test ama chathagani magna hai home isolation asi mai pakna chathari pulse oximeter asi paksana sinanaba khongthang sing lokale oxygen level antharakpa asi asoba problem am oiri masina maram oiduna pulse oximeter gi tangai fadaba asi leibana home isolation da leiriba sing kidamakta district sing da pulse oximeter chaduk taragom doi Pikhe amasung darka laiba singda yaun bangamle aroibe da content sing asigi Oibobi Pao khara asiba pau tamjariba Manipur local news YouTube channel amadi Facebook page asidagi yengbi punamak pathaga chari loinana channel asina dom da kanara badi subscribe like and share daw ba kawi group namakpu amuka na thaga chari